Mm. Good morning, happy Sabbath. Tari berkuding maku isu na buat video isu nasi koi masukuli discussion se para chapter tara suba ini the Bible as history. Bible ase itihas amani. Bible se itihas ni aiba adugi matang me koi nai na dabani. Maram aduna nasi koi ke memory text se Exodus 20 verse 2. I am the Lord your God who brought you out of the land of Egypt. Egypt tagi lautokhiba purakpiba Prabhu laningthau adu aini hai. Ngasi aikoi ki Bible da lai Bible ki history asiga aduga atopa history siga nature khara nai. Aikoi ki Bible asigi historical Bible ki nature characteristics ase masiga atopa dharma singi kari haisra moigi secret book haibitare moigi dharma ki lai singa akoi ki Bible siga kharadi khara na khet na lei maramdi akoi ki Bible asina di ishor laibigi proof si thire kadai da laibra proof kadai da laiba laitabra habi thire aho bada ishor lai adoga magi wahaina prithvi da laiba pot khuding maksibu ishor gi wahaina semi haibise hairami iyega lei aduga ishor na Abraham su khaldes ki kauthoi aduga Egypt macha sing adugusu Israel macha sing busu Egypt ki lothopi aduga ishor na yatham tara magi makhut makna nungda ibiram ki Exodus 31 verse 18 aduga he sent prophets hai mana mayo sing busu thabi aduga he sends judgment haini aduga he called upon to live and share his divine laws and the plan of salvation with other nations atopa jati sing da ishor gi hingnabagi aran khubam se sandokna nabagi damakta ekoi mi oi bisu mana ishona khandok pirami aduga loina magi machang paji susamak su prithvi abire aibisi lei history haibisi chinnausa yam maru oi yam darkar tai maramdi itihas haiba asida mioi bigi punsi se marache dal itihas ni marache dal maramadu itihas ki wang mada itihas laitaba mafamda mioi ba laite itihas no loi na puli prithvi gi atopada history itihas haibise laite maramdi itihas asina aikoi mioi bigi structure oi su oi Maramaduna ishona masa makpu aikoi mioi beda utna nabigi damakta uhanna nabigi damakta itihas laiba mafam sina ishona aikoi bu khandokpi sida laina nabigi damakta asida khandokpi ishona koi khandokpi yawa maramadu the Bible ase historical itihas ki haurakpham itihas ki sembam ado Bible ase oi maramadu kari gumba aikoina ishor ki achumba wahai sing se koi da kari ko ma test tawningraba confirm tawningrabadi ishor na khudong chaba ama Bible asida pi Bible ase noi bi khudong chaba achum aran thina na bi damak ta khudong chaba ama history oina Bible asida thambirami maramaduna Bible asida khuding ma achum aran oina history ki su oibinina thorpham oibinina khuding ma thorpham oibinina criticism sing asina ayamba matamda yam toina ana mamang leida Bible sida moina challenge tawki ayamba matamda challenge tawraki aduna hojikti Bible asi itihas ni Bible se itihas ni haibse Bible se chumbra chumdabra haibse higher criticism sina kanna kaino tawra wahang tawra lei 18th century gi Avoy beda 18th century ki loiramdai haitare maduda higher criticism sing to ami mahoina prithvi da lairaba supernatural
elements maru oiba potsing prithibida maru oiba potsai leibising aduga truthful veracity missing achumba missing apuba missing aduga leiram khiba mafam sing khudingma ase moina study to kan masigi proof leibra leite proof you asigi asengba haina thawadaba wahang kaya Christian singa hangamki. That is at the end of 18th century. Matam aduda yamna tola Christian sing yam tola me. Christian sing aduna loy na makoi remain silent. Makoi paukum ado. Criticism singi paukum da piba ngamande. Maram aduna 19th century ki mayai aduaida archaeology sing thokpa hoi. Archaeology sing kanam karamano archaeology haiba matam archaeology sing thai na mamang ai thoki ba thaudo wa thok sing pot sei sing chumbra chumdabra thidok pa adu ki maram da study to ba mi sing adu archaeology ni maram adu 18th century roi 19th century ki mayai gwaida archaeology sing thore archaeology thor pa matam di moina haujikti ngasai higher criticism singina higher criticism habidi fault finding maran thidok mi ki maran thidok pa mi bu achum aram jengsinba aduguma mi sing moidani moina higher criticism singna hangkiba wahang kuding mak supernatural elements sing leite aduga achumba mi sing su leiramde aduga hairam kiba mapam sing su leiba leitabra asengba nate haina hangkiba paukum kuding mak ado hojikti archaeology na paukum piba hoyi haurapa matam aduda proof piba matam bible se moina support torpa matam aduda makoi higher criticism sigi hypothesis moina oidaba kaya murum ngang kiba kuding mak ta hojikti archaeology sing na pangrap pi matung ina moi se mai kiba piba hore moi mai kiba pangkai yengsi kam hai to no hai pramana mada hoje Second Kings chapter ahum aduda ai koi maduda ugo phange Omri king of Israel aduga Mesa king of Moab haibi asing ase Bible asli iraga laye Bible iraga laye Israel sum oppressed ora laye aduga house of David ki imung sing asisu inhabitants of Horonaim haiba mafam aduda moi lairambani haibi se Bible the iraga laye se hauji kadai ukibno haiba matamda mobile stone for example amada mobile stone haiba sida mobile ki nung aduda iriba hakiba aduda history kuding mak ase Bible the iriba wahi kuding mak se maduda iraga layeba maram aduda masina Bible sibu ena hojik ti support taw hawi support diri hojik ai koni jengida ba amuka atopa proof sing ai tare atopa parman sing jeng kadai the Bible to support over history na Bible to support over archaeology sing na Bible to support karamba mafam da support over no hai se koi yengsi the first kings ahan bani thok sing gi maramda yengsi the first kings kadai the pangibno hai matam da Solomon ga David ka Solomon gi matam da David Solomon and the monarchy David ka Solomon gi makoi gi na pura bani thogi sanghasan matam adoda David ka Solomon ase Israel singi history da makoi ase the golden age ni hai sana gi ju oina oirame aina claim tawrame maram di kari gino hai matam da David gawam darabdi Jerusalem sisu hoi gi Israel singi capital oiriba Jerusalem si lairamoy 2 Samuel 5:6-10. Without David Lairam Darabadi would be no temple built by his son Solomon Nasemba Hajakraba Solomon Jerusalem Adusu temple Adusu Lairamoy 1 King chapter 8 verse 17-20. Adu Aroy Bida David Lairam Darabadi there would be no future Messiah Tungi Akoi Asa Oiba Hana makoi ki asa oikiba tungi lakadaba Messiah madusu lairam dabajai paramdi for
it is through the lines of David ki sagaidagi that Messiah is from Messiah latini hai masi wasakami. Jeremiah 23 verse 5 6. Aduga Revelation 22 verse 16 da koi padarasu. Maramaduna Israelite history would be Israelite history would need to be completely rewritten. Ay. Maramaduna karigumba makoy ase layramdarabadi Israel singi hariba pajaba singi sisu layramoy Messiah su pomoy David ka Solomon layramdarabadi ay. Maramdi makoy ani sina panami ngaida Israel ki marakta pahay di pajakraba ningthau sing oirami aduga Israel singi keno chawkat thorang su purakpa oiba aduna first king sing thosing First Samuel chapter 17 aduna matang pari ko uru khangi adu First Samuel chapter 17 verse 1 ay parage now the Philistines gathered their armies together to battle Philistine sing sina mawigi army sing idu lan gi damakta hauji ki komjin ba paisin ba horakre and where gathered at Serto which belonged to Judah koi gi oiba moi gi lam Soko aduda ma koi maduda lan mi sing paisin ba horakre they encamped between Soko and Ezekah ga Soko haiba adu marak aduda ma koi ne encamp tauraga leirame in Ephes Damim ko masida uba phangi aduna David ko Solomon se magical ne hani su khamne Saul gi matamda Kilbet Caiaphas I say Kilbet Caiaphas ase makoi gi damakda 45 garrison ni Saul gi matamda lani sina pairamba mapam aduni madugi mapam ase asigi mapam ase kaida leibno masigi mapam ase David na Goliath ku hakpa mapam David na Goliath ku challenge tauraga hak khiba mapam ado Kilbet Caiaphas masigi mapam asida oirame mapam aduda lami sing paipam adusu madam pam aduda oirame masi kadai na pangkibno haiba matamda ancient biblical in 2008 and 2013 the two inscription masigi maramda nung de iraga leiriba were found that many believe represent or Hebrew writing the Hebrew gi ariba kutek da ikibdo discover to phangi two inscription nung ani phangi ba masida atumaran tumbra tumdabra haipsko ani phangi the second inscription aduna ani suba inscription mention tawna ani suba inscription ani gi marakta amaduna Isbal the same name as one the Saul gi macha nupa Saul gi macha sin Isbal haiba min adugi skin inscription da nung ani gi marak ani suba adu nung aduda adusu phangbangin First Chronicle mado Bible da proof Bible da yawbni ko First Chronicle 9:39 adu ye mapapa matamda aduda phangkiba adu inscription aduda su hoiki nung aduda su thamiyaba ko Kilbet Caiaphas haibasi Saul na magi sibai singbu aduga Christian sina ma moi sibai singbu moi lan theng nagada bigi paifam lan pham aduni madugi mafam adu David na Goliath pa hatpa mafam adusu madugi mafam aduni masi kadai na proof tawno aiba matamda hoiki two inscription Hebrew gi kutna iba inscription aduda koi discover tawba thamki ko maram aduna masigi se Bible swage Bible su pigre aduga archaeology sing su moi thibigi matung ina madu phangre maram aduna adding more powerful archaeology sing sina masigi evidence David ki leiramba Bible da hairam thiba mado history adusu dasu leirambado henna ma archaeology sing na henna mapu phale praman pi o masi henna chumi Bible da haibase Bible di irambase henna chumi haina proof pi aba kana ma su chenangai laite madu Christian sing hoji kari su chenangai laite Bible na archaeology na Bible which support tawraga lai ko Bible se support tawraga lai atopa dharma khudingi lairik ka koi gi lairik si khinai atopa lairik gi sumane support tawba laite adu koi gi Bible si history di makok ni history gi horak phamni achumaran loina asida lai
aduga kuding makase chum na ngam na te support jam lay history na support sorry archaeology na hojik su support machine si hojik su archaeology na support tawe ko bible se chum ni habna aduna hojik amuka jeng karamba Assyrian gi in landa ba Assyrian sin landa ba ase machi chumbra dai gi tawram no hai do ko muka jeng se machi gi Isaiah 36 verse 1 da par gi dum ko u pangmene now it came to pass in the 14 years of King Hezekiah gi chahi taramari mar palakpa dum duda that Sennacherib king of Assyria came against all the fortified cities of Judah and took them. Sennacherib hairiba Assyria gi nithau asina Judah gi mayok nabada laaga maduda laikhiba shahar macha sing adubu nithau Assyria gi nithau Sennacherib na mana lawsileba ko mana pusili lawsinami yengsi masih isi kalai na laino hangbono Asia na landaram masi karam matam na landaram bono ay bisi amuka archaeology ni amuka support tawi in 701 BC Yesu Krista pokti ngai chahi chatret ka amaduda Sennacherib haiba Assyria gi nithau sing Israel gi nithau sina Judah da landaram ki lan man lan taba matam da Lachish haiba shahar se Sennacherib Assyria gi nithau destroy tawi mang ta amang ta ko alam ki aduga loina na Jerusalem bu mana poisi laga thamami aba ko poisi laga thamami masiki se kadai da proof taw kimno haiba matam da masiki lan da masiki ai da phangki Assyria gi nithau na Lachish nithau sorry sahar bu mang ki amang ta tuan ki akai myam tu ki masiki proof se kadai da siki proof se phangge haiba matam da Nineveh mafam aduda an art to bu matam da lokthok bu matam da tawkhai bu matam da khidok bu matam da maduda kari thingna bra haraga Sennacherib anal aina nung thingne Sennacherib anal sai se Sennacherib sai ba ningthau adugi magi record ni anal sai ni history gi record ni ko maram maduda ma mafam aduda archaeology singna Sennacherib ki anal se nung se phangki maduda adugi nung aduda kuding makto loi iram ki aduga Sennacherib gi anal aduda haikiba adugi Jerusalem adugi mana control to ngam kide Assyria gi nithau na Judah da leiba shahar macha singbu landar ga mangi oina loksilam ki Lachish busu mana amang ta thoram ki adugu Jerusalem adugi mana control to ngam kide landar ngam kide kari gi damak tuno haiba matam da Isaiah 37 36 yengba matam da sida hai I set him in his city like a bird in a cage. Polang the yot ki polang the uchek yok tu gumna uchek yoga koina loina khag ki bugumna Jerusalem budi aina loina khai na pi thingi hai aduga ishwar gi lain thau gi sargadut singna ishwar gi sargadut singna mi kaya hakibno adugi number adudi machine adudi haide ko madudi haide adugu Jerusalem budi aina ngakpi ngaksenbi ama ata thokta nabi dam to uche ku polang menung yoti polang da thambugumna aina Jerusalem budi thamki hai adu mathang amuka parapa matamda atopa 36 37 ga 38 ta papa matamda asida confirm tawi madudi Sennacherib ki magi macha nupa anina Assyria gi nithau adugu hali haibse aikoi Isaiah da uba phangi amutang pamina se Isaiah chapter 37 verse 38 Isaiah 37
37 verse 38. 37 verse 38. I parake. Now it came to pass, and he was worshipping in the house of Nisro, his god, and his sons Adramelech and Sharezer struck him down with the swords, and they escaped into the land of Ararat. Then Esarhaddon, his sons, ran in his place. Ay. Happy eta papa matamda. Sennacherib, king of Assyria. King of Assyria, magi macha nupa anina. Ningthau bu moi mapa ningthau bu halaga makha taba Esarhaddon aduna ningthau leiba mapagi ningthau leiba aduda ningthau oiraga lei. Masigise kadai da phangkibno haiba matamda dai da phangi Nineveh at tawba matam Nineveh tawkai ba matamda kothokba matamda thengnaram khiba Sennacherib's anal haiba nung aduda masigise phangki masina Bible jam ko proof tawi Bible da iramba si Bible da irambani masina leiram darabadi Bible da iramba singse chumde mase achumba natte proof laite haidabni adu magi proof sa archaeology sina hoiti phange abanunda atoppa seiba thoram kiba Bible da haram kiba thongok singse puji nung asida moina archaeology sina phangba hore bi mathang da amka yengse kadai da atoppa proof amana Nebuchadnezzar gi matamda Nebuchadnezzar gi matam adusu aduni Nebuchadnezzar gi matam ne Nabopolassar ni Nabopolassar ga makoi anina Jerusalem sorry Babylon gi shahar se busema mini hoy Greek historian Herodotus aduna 5th century adwaida mana hangkiba matungina Samuramat haibisi king of queen of Babylon gi rani oirami aduna Babylon gi rani huiki Samuramat asina Babylon se semambo oiramgini haina magi wakhalni adubu mana sembanate maduna Nebuchadnezzar su masak khangde Belshazzar su khangde mana khangbadi Samuramat asina Babylon gi rani ni mana masi semkibini asikhangami adubu Samuramat ase kanano haiba matamda Assyrian gi rani oirami adubu Nebuchadnezzar ga Belshazzar sina mahoina Babylon sibu semami aduga mapa masana anina Koren nithau punba ama oirami nithau pulamki masigi kuding makse proof se kadai na phangkai da phangge haibdanda the Ister Gate haibise hauji Germany da Pergamon Museum in Germany Berlin da hauji sida display tawraga disko amukka na reconstruction semaga hauji haiba Babylon da leiringa Babylon ki gate ado madugi gate ase hauji display tawraga lei chap chana German da semaga lei maram aduna sida koina khangi the gates ase inner gate am phajakraba gate ni maram aduna masida koina phangba ngami yamna phajakraba gate ani hauji museum saraga lei maduda kari karamaina khangi karamaina masak khangi haiba matamda Daniel 7 gi verse 4 ni the Babylon is described as a lion with two eagle wings hai Babylon si karamaina magi symbol se koina Babylon si karamaina khangi haiba matamda Daniel 7 gi mari de jingba matamda nongsa magi masa ani panba masigi symbol se masina koi se Babylon se nongsa gi symbol ni haibis khangi haiba Daniel ni taret ki mari paba matamda maramaduna hauji se adugi gate aduda I studied gate the image of 120 lions nongsa chama kun gi mohoi image mami
moigi kainudo iraga lay. Aduga mapan thangba aduna gate adugi mapan thangba an image of a huge lion punching on a man. Lion chawraba lion na mi on the khotpa madugi simbolo excavation hui laibak taw archaeology sing na laibak taw bu matam na mado city adugi sahara adugi wangmada thingnai aba Babylon ki city ki wangmada gate adugi wangmada nongsana mi bu phaba adugi symbol adu thingnai maduna Babylon asigi sikramai taw kibno ha excavation thingna archaeology sing na amuka proof taw yaba aduna this all testify to the lion as a appropriate symbol of Babylon the great masina Babylon si akpaba ataw sahar amani ha symbol asina ulle aduna biblical history and its prophetic message are confirmed hawjiki but biblical the Bible the pikiba itihas ki maramda aduga prophet maidaw sina hairam kiba sandom kiba wa sina siga hawiti ani se confirm tawiba masina fajana proof tawi Babylon se asing mo irambra Babylon the toki thawdo se oibra oidabra hai se masina fajana amuka ugo phange madudi Germany ki Pergamon museum da hawji Easter gate hai se display taw reconstruction tawraga lay hawiti amuka yengba matam di Jesus Christ gi matam da yengse Jesus Christ gi matam da asida Matthew 27 verse 2 Matthew 27 verse 2 and when they had bound him they led him away and delivered him to Pontius Pilate the governor Pontius Pilate governor nupa ngon asida Jesus Christ mo Jesus mo ina phaba matamda mangon da puram ki ati Bible sinadi tapaga lai adubo higher criticism sing phadu da bakangbu sing Bible bu maran siriba mising tumde hariba kang wahangdi isu se laibra laitabra prithvi sa ma panam dabra hai bisi amase amalai wahang se maram di makoina history da report tawram ki bising se mapung phade isu na panam kiba panina ramba Pontius Pilate Caiaphas haiba makoi gi kaino asida history sida mapung phade report se hai masih si kram haina taw kibno hai matam kram haina proof lai hai matam da matam aduda Caiaphas siringai aduda magi funerary box Caiaphas siringai aduda magi funerary box aduda magi imungi maram da ire lai aduga mafam aduda moina thengna basi kari thengnai Jerusalem in 1990, a family tomb was discovered south of Jerusalem containing 12 ossuaries or bone box haina chawugi boxing nungi boxing upusing Jerusalem di south thangba Jerusalem di mafam aduda thengnaram ki mafam aduda coin haibidi paisa ai tare ko paisa coin aduga pottery haibidi machet keno sing pun machet sing coin pottery laibak na saba laibak na semba pun keno sing pot sing adugi pottery sing do pot sing adugi keno sing do mado makoina ugo phange aduna Caiaphas ki maram aduda su magi family ki maram aduda su Caiaphas haiba adugi funerary magi upu aduda si bagi mafamgi upu aduda nungi upu aduda fajana potlaga semaga iraga haglaga lay adu khuding makta thidokpa matamda mafam aduda Pontius Pilate asina Jesus Christ emperor oirami aduda Jesus sisu mahogi makuta yaurami hadise pajana iraga aduda uraga lay ko kari siche ngai lete maram adugi matung aduda kari tawbuno haiba matanda hana leiram kiba Christianity singa Jesus gi maram aduda su yamna clear oiba che adusu dikot kharasu hangbangam ki adudi paramam Tacitus haiba Amazon Pliny the youngers I say
masisina moy pangbangamti maramdun Yesu Kristo ji matam aduda layramki haibase karam haina proof tawi hai archaeology sina amka proof kamai proof tamo tawno hai matam na Caiaphas Pontius Pilate governor makoi gi kaino singse phangba matam da pottery sing aduga funerary boxing adu phangba matam da mayek seng na Yesu se matam aduda prithvi da panlami governor makoi gi matam aduda masu lairami haibase hawjiki Matthew 27 verse 2 da hai kiba Bible asida kiba ado history amusung archaeology na haidana proof tawraga lay boys go maram aduna Yesu Kristo gi matam ado eyewitness ni mi khuding magna loina ui eyewitness su lay adugi mathakta proof su lay maram aduna hik aroiba matam na koi lay se most of the Bible contains the account of historical events itihas ki thawdok khuding mag ase Bible da yawraga lay achumba thawdoksing aduga maru oiba mafamsing khudingmak Bible da ibise hojikti itihas da su iraga laye aduga archaeology sing proof tawraga laye aduga there is archaeological evidence that support the reliability of Bible gi thadaba yaba support khuding se archaeology na support tawi haba ko archaeology support tawi aduna Bible ase is more than just history. Itihas tagi hena Bible sina heleba. Itihas ta phambang amdabdo amka Bible da phangi. Itihas ki Bible asidi itihas ki horak phamni. Itihas ki constitute in Bible se. Itihas hena Bible sina sawi. Itihas hena Bible na ai ai ko. Maramada adu fakta na te it contains story of men and women of faith. Ada lupa lupi oy rabu. Ada nisigi maramda aduga isorgi instruction chatna kangron ai koina ingadabagi mong sinju loi da Bible si ibiraga laye kuding mang ase archaeology sing na support tawe aduga aroi bida Hebrew 11 da yengba matamda their acts of faith and trust motivate us to follow their example how kiba moi thada ba missing thada ba check missing ma koi gi thabak aduna tamjanangai oiduna hoji ekoi sibu ekoi gi pukning wakal si thonggadhali makoi gi maram sing da thangba matamda makoi thajaram ba muung sing da yengba matamda ekoi gi tamjanangai oihali aduga ekoi gi pukning wakal su hena thonggadli aroi bida the Bible can transform our lives with the help of the Holy Spirit hojikti kana amatana su kari amatana su oi bagi punchi se oi transform ong nok ngamba kana su laite Bible natana Bible ase paraga achumba si khangraga thawai asengba aduna mating pangba natana Bible asigi koi puning hongba natana atopa lai scrapbook mayam asina koi bu ongan bangamde Bible alone hojikti Bible se kana matana su Bible se chumde Bible ki proof laite haiba mi sing do hojikti ngokoi nam ka silent hoire maramdi kanang support of no hai the Bible se history ni su support tawi adugi mathakta Bible ase author 40 plus mi 40 author se 40 hena laini mi amathakta semba Bible nate mi lifu hena semini adugi mathakta isona magi sona kamjimbani adugi ma author gi marakta mi oi sure Doctor jaure, pilot jaure, astrologer jaure, loi namak lomi su jaure, aduga itam chamba oja sing su jaure, thabak su bumi sing su jaure, loi na su moi na semba aduni, atopa lai ka compare to biya banate, aduna hoiti archaeology na proof to bi dam ta, kana matna su Bible se, jumde proof like te, isol proof like te, hai sing namde ko, tagi mo pwedeng maku, isona boy PB boys no. Oi loi na haptaram gini haina thajai ai na ngang sina mapung param darasu loi na sana dum haptaram gini haji thajai ko thank you